मखादा मणिपुर की पाउमिसिंग ngasi kalam paidagi khongjang changchili ngarang siri Lily Festival hoba numita Imphal dagi Pauloba chatkiba paumishingbu ukrul chatpagi lambigi Gwaltabi area da makoina tongba Manipur State Transport ki bus da Manipur thariba adu yaroi haina mafam aduda mathau toramba Central Force singna phongdorakpagi thawong amasung tongan ba mafam singda paumising detain tawduna thamba amadi paumisinggi mathauda hanjin ayet apan pibabu yaningdaba phongdoktuna khongjang asi changsilakpani amju amasung EGM na nam Maduda Jenabasingi Matakta Kudakta Tabak Lokatnaba Ngarang Rajapalda Memorandum Ama Pisinduna Wakat Kre. Paumising Sangsiliba Kalampai the Kongjang Asina Maram Oiduna Hayeng Pausi Sing Pong Laroy Amasung Lanai Electronic Media Singnasu Makoigi Pausing Nasi Upload Tauraroy Hairi Kongjang Asigi Matangda Editors Guild Manipuri President Odiba Shanghai Express Manipuri Edition Editor Kogendra Komdramna Akaspani Impalda High. Ukrulda ngarangdagi hokhiba Sirui Lily Festival pangthokpagi thoram cover tawwa chatkhiba paumising Imphal Ukrul lambida Gwaltabi area da Bahar Regiment ki kangbu amana matam manghanduna thamba madudana natana lambi edugi tongan pham ahumdasu hanna detain tawduna thamgiba paumising gi thabakta chauni yesilakpa madugi ju mathakta amu paumising tongliba state government sinba garida Manipur State Transport haina thabdu Manipur namduna muthat hanba asin singba paumising gi thabakti yesilakpa Manipur miyam singnarakpa thodok asidagi paumising pau lowdana halakhi madugumba thawungsing adubu pendaba phongdoktuna paumisingna warep lawrakanda ngasi asi Manipur gi paumi punamakna punjalaga pen down strike ama chathari pen down strike asigi manung chanang asi paumisingna mathau lepadabanina hayengi oina pausesing puthoaroi amadi electronic media sing ngasi oina pausing pongba lepagani khongjang asiga mari lenana hojiksu pung 13 tabada mifam ama pangthokpa hokre mifam asiga yoinana nungthin pung 3 natraga mari adwaida governor na unaraga tangdangwa ma khanglagani Sirui Lily Festival ki pau khomba chatpa paumising puba MST bus tagi Manipur haiba wahi amasung registration plate tagi MN namduna lokthok anba haibasi jati asibu ikaiba pibani haina Govindas Konthawjam MLN hairi Thongam Biswajit Singh MLA na su thawong adu chumna nungaitaba ponbata natana chatnaba yaroidaba wafamni haina pendaba phongdokli Ukrul Zilla da Sathariba Manga Subarai Jathaki Sirui Festival ki ngasini ni janba numita tongan ba thorong kaya pangthokadori Ang tang hunpuda workshop panel discussion Siri village gi Bangayan Heritage Ground da Mudra Manga Suba anniversary memorial structure maikum hangdokpa yauna Raunga Sing Tap Ground da football match amasu pangthokani headquarter ground Ukruldana folk dance phaisak South Thaila amasung South Thak adi khung ongba na chingba competition chung pangthokpa hokre Bagsi ground da numidang wairam da isai nomai gi thoram chung pangthokani Jorjeng dana camping amasung tenting na chingba pangthokani aduga TTA hall da nungthil pung amadagi tongan ba film ching utkani Marak asida Tribal Affairs and Hills amasung Forest Vibhag ki Additional Chief Secretary Anurag Baspain hairi Sirui Lily Festival asi tanglaba makhalgi lei Sirui Lily bu kannaba amadi yokhatnaba gi damak pangthokpani Forest Vibhag na lei asibu kannaba changsiliba khongjang da miyana mateng pangbibagi damaksu mahakna thagatpa phongdoki High Court of Manipur ki anoba Chief Justice Kempai Samasekar na oiragani mahakna ngasi thabak paibagi matam loiraba High Court of Manipur ki Chief Justice D Krishna Kumar gi mahut sillagani Chief Justice D Krishna Kumar bu bidai pibagi thoram ama High Court of Manipur amasung High Court of Bar Association of Manipur na sinduna ngasi numidang wairam High Court asigi auditorium da pangthokani Manipur Pradesh Congress Committee na sinduna Anti-Terrorism Day Imphal ki BT Road ta leiba Congress Bhavan da ngasi pangthokre numit asi hanagi Pradhan Mantri Rajiv Gandhi na leikidaba numit bu ningsingduna pangthokpani thoram adu da MPCC gi lusingbasing amasung karmising na Rajiv Gandhi gi photo da leikatuna ikai khumnaki tabiriba pawasi Akashbani Imphal dagini
Operation Sindur gi matang da Bharat na diplomatic outreach oina mapan leibak singda khangalu na balingkhat ki rajniti dol punamaki mihur kangbu taret adugi ahan ba kangbu ngasi Bharat thadok lagani Shiv Sena gi MP Sri Kan Sindhe na luchingba mihur kangbu na UAE Liberia Democratic Republic of Congo amasung Sierra Leone da chatkani hayang na JDU gi MP Sanjoy Jana luchingba mihur kangbu na Indonesia Malaysia Republic of Korea Japan amasung Singapore da duga DMK gi MP Tani Moji Karunanidhi na luchingba mihur kangbuna Spain, Greece, Slovenia, Latvia amasung Russia da chatkani. Foreign Secretary Bikram Misri na ngarang Parliament House da mihur kangbu ahum asiga unadana wari sanaki unaba adu loiraba tungda Sri Kan Sindhe na hai mahaki kangbu adu da mamang da Bharat da chatharakiba terror attack sing amasung karamna Pakistan na lebak asida ngangkhai lana chathaba terrorism pungning thawatbagi matang da paudam lakhi. Atopa mihir kangbu adugi luchingba Sanjoy Jana hai makoina leibak manga da chatpa aduda Pakistan sahi lisang sina Bharata terrorism sagatpa amasung atai leibak singda thokiba terrorism gi thokdoksing karamna Pakistan ga mari leinabage haibadu khangalugani man hai Bharat na terrorism gi mayokta thabak lokhatpagi anoba normal ama semle Pradhan Mantri Narendra Modi na ngarang Germany gi chancellor ga wari sanaduna lamlam gi amadi malengi oina oirakliba phibam singi matangda wakal phongdok nakre amasung leibak anina terrorism thengnabada punna leminari haina phongdokhi waro lamada mapan thorum mantalen hai telephone da wari sanaba aduda luchingba anina terrorism bu mawong khuding makta thengnana bagi asetpa phire phongdokhi social media da thagat warol amada Sri Modi na hai mahakna chancellor ga wari sanake masung nauna thabak pairakpada mahakna chancellor da nungai ba phongdokhi Bharat amasung Germany gi marakta punna thabak tawminabagi phire hena sesilhanaba yanaki Terrorism thengnabada punna saruk yagani amadi mahakna Denmark da chatpada harau tayana opiba adugidamak mapan thoram mantri Dr. S. Jaishankar na Denmark da tawimal khangba utli ngarang mahakpu Denmark ki Pradhan Mantri Mette Frederiksen oki amasung Bharat Denmark Green Strategic Partnership hena khumang choksilhanaba maru oiba wapung kya khanaki Mizoram ki Mukhyamantri Ladu Homa sung Kendra ki Shiksha Rajya Mantri Zayan Chaudhuri na ngarang Aizol gi Administrative Training Institute da awang nongpok lamdam da apprenticeship chakhot hanaba akhanaba miyang thamba haiba pilot initiative ama hawdokre thawrang asi Pradhan Mantri gi manglan Viksit Bharat Viksit North East komang chawsil hanaba gi yamna maru iba thawrang amani masina awang nongpok ki raijani palbu Bharat ki senmilon chakhol hanbada mapung iba thawrang lohon ga dawri masina lamdam asibo chakhol hanaba gi damak Pradhan Mantri gi Astalakshmi gi manglan adubusu komang chawsil hanaba pandam thamli Project asi senba sahi lising ani kun mga kun tarukta pilot project wana paikat pani maduda mai pakwa gi matung ina makatana zathagani India Met Department hairi ngasi Karnataka ki samudra mapan amasung ghat area da akan badagi na kahena kanna nong sugani awang nongpok ki raja sing Assam amasung Meghalaya amadi Konkan Goa amasung Madhya Maharashtra dasu asi yamna kanna nong surba yai hari Andhra Pradesh Bihar amasung Jharkhand dasu nong sugani Uttarakhand Punjab Haryana Chandigarh amasung Uttar Pradesh da tha asigi kuntaruk phawba akhak arau amadi nonglei nungsit kalwenana nong sugani hari aroibada maruiba pau amo All Manipur Working Journalists Union amasung Editors Guild Manipur gi lamjing makhada Manipur gi paumi sing na ngasi kalam paidagi khongjang sangsili hayeng Imphal da pau sesung phonglaroi lanai electronic media singsu ngasi pau upload tawraroi hairi manga sobarai thaki suri festival gi ngasi nini janban namita tongan ba thorong kya pangthokadori Karnataka High Court ki Judge Justice Kempai Samasekar na High Court of Manipur gi anoba Chief Justice oiragani amasung Operation Sindur gi matangda mapan leibak singda khangalunaba lingkhatkiba rajniti dol punamaki mihur kangbu taret adugi ahanba kangbu ngasi Bharat thadoklagani pauloi jare Akashvani Imphal hauzik traffic advisory Nityaipat chutheki oine
नुसीरबा इसेगी सेंट्रा सिगा लोइनना वहंग रेडियो ताबिरिबा डायमंड टीवी मिटेंग ताबिरिबा मयाम पुमनमकपु अमुका हना पुष्परानी लाइसुमना तरामना उसरी कोनोना खुरमसरी लांथोकसरी अमु मेसेज ता दोमना खनबिरकपा इसेगी थौरम लाइव ता यांगु मतमदा लेंसिनबिरिबा मयाम पुमनमक थागतपा फोंदोकसरी बुंगंजन होजाय ngakpa इमाइबे मनिंगथौकों Padama Devi Cherosovati Adhikari Mayum Sarvizoy Tongbram Ima Sanaton Binaurem Ima Memcho Bingangong Ima Bimola Konsam Idomsa Romita Thiam Kuide Udaba Taka Senapati Kuman Sarana Birwangkem Ima Sovita Soibam Pawung Zenta Taram No Usari Pomnamak Thagachari Ahan Baisei Kanana Khanbirakpano Yengasi Duga Nene Savitri Taramna Usari Ningthozam Inakunbi Damus Taramna Ukchari Bung Hindi Live Shom Tagachari Facebook Live Teleng Simbiri Basing Ima Sanjrambam Tomisana Ro Rot New Song Nebire Mayamna Khanbirakpata Si Ro Rot Tagachari Ahan Baisei Kanhagi no Yengasiko Inau Nusibi Pusparani Isai Amata Tazage Song Nusi Bahuni Gi Isai Do Diamond TV Live Chat Labor Mayamga Inau Songna Habire Say Khanbirak Libasi Rosovati Devi Adhikari Mayum Address Hyderabad Habire Nusi Bahuni Se कोई फिल्म दसु हापा दुगा अरीब दसु लय अदुना खितंग नहा ओरिबनिना इसेना हायरकपसे डिटेल्स से हायरक्तरबनिना खितंग नौरिबा नौबसी ओइना फुदोल तमजरक लगे नुंसीबा होनी फिल्म की टाइटल सॉन्ग पुष्परानी अमदी हुइद्रोम नावबॉय अनि पुना सकमिनाबा इसै सिदा ओइना मयाम नुंगाइना तामिनारसे Nangi Yaifanabata Kaliba Aishi Ninda Taubiri Kangba Ngam Say mo may tigi make the gopi na sarang Baisei ni kaya po nataminarsi Ninda taubire khang ba ngam laro ningam da Lelhauba Aishe Nangi lambita Yengli Nangbu Laklaroy Dara
अहिं खुदिंगे अचित पथावल्दा अहिं खुदिंगे अचित पथावल्दा ईशई तशागली नंबु निंगशिना kaina bai mairida khuiraba punshi tekhalaro ahing liklada देखलारो अहिंगे लिखलादा nungsibahuni aina hana khanglam lava oiramgani nungshiba minamba अयिगी पुंशी से अर्थ यादरे महामाखरे मचुलई तरे कपना बता सिले आहां बपुंशी कपना बता सिले पुंशी से nungsibahuni nungsibahuni aina hana khanglam lava karigi ashu khoidaruni haifam khangda tangpham khangda karigi wana lilugani nungsibahuni aina hana khanglam lava ho isai si tabada thuk launa phau thuk lawa phau ba khangde ngang sungang ni isai se thamoi da su kai nom tawi kanim ta thok mari budi kai leina de thamoi ga isai se ga ador su khangde kai nom di tawi ai tare ko mayam de kam dori mayam di kai ta bu taw do male थागचरी से रोसोवती न खनबिरकी बैसे आहान बो ओइना ngasi gi taminare goroba khuman taram no sari se mutum promila pabung jenta iche sobita na roiba ima susila ibung hendi ma bimola konsam ais sandia rani madam bu sutaram no sari ibung anjan di kap paba male sarana biruang khemi se manda langbam berjeshuri takhel sangbam ima sumila sar robindro padama devi ise sakyen bi yum nam thagacheri serina hidam ima wahengbam subita taram no sari ma busu ise santi laishram ima wang khairakpam me ma medam vina thodam थागचरी हना हना इदम चारोमिता थियाम जो कपति कपमी होई सेइसदा कपनिंग बगा मयाम त फाउद्रब कनोम तौरे मसीदी इमामेम चौबी ngangom roni ningom bam hana hana थागचरी isai nuaina tabiri basing Facebook live ta
ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡ ꯑꯩꯇꯒꯤꯅꯤ ꯈꯟꯖꯔꯨꯕ ꯍꯥꯏꯕ ꯏꯁꯩꯗꯨ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯈꯟꯕ ꯏꯁꯩ ꯊꯥꯕ ꯌꯥꯗꯦ ꯔꯣꯠ Madam Puina Kundrakpam good afternoon Laishom ibung taking Karamnong saribung musu Matang isay kanana kanbirakpano mu Karamba isay kanbirakpagi yengasi Miss good afternoon Isay amata Mayam punna taminazage matam isay ni Kamalana sakpa imagi kanahay haugatlo thengle matam Bisnupur Thiam Lekaidagi Rabikanta Kuman Aigi Bovo Kamala Kuman Them Haibire Tagasari Rabikanta Isai Pajaba Makanbire Ado Rabikanta gi Isai se Akoi Kamlana Sakpa Nateko Asem Vimlana Sakpa Isai ni Imagi Kanhai Haugatlo Thengle Matam Yam Tada ba ang kuigidana ko isay siboko surbo loy khangdre ado ngasidi Rabikantana khanbiraktana bubo ka tamina jage haiduna khanbirak libe sei puna taminar si Bijenta Kumar Sharma gi mai ta salu sai Say Pajabam Su, Mayam Taminare, Tagasari, Mayam no Madam Sunny Combi, no Nalingsin Birakpa, Ima Susila, Jesovita Naroibam, Jepromila,
Zemanda Brazisuri, Masumila, Sarobindro, Nevidita, good afternoon. Ise Sakin Biyunam, Idong Saromita Tiam, Imasanatom Binaurem, good afternoon. Masobita Soibam, Tagachari, Yang Pumnama Imawang Kalakpam Mema, Imay Bumaning Tawkong Iserina Hidam, Nusi Toiba, Taramda Usari, Sarana Bir, Tagachari, Madam Sandiarani, good afternoon. Chobi Kakasinapati, Yang Pumnama, Tagasari, Yung Kaibam Benao. Ise Mabem Kasing, Taramda Usari, thank you. Nini Somola Samarelatpam, Taramda Usari, Tagasari, Facebook Live ta Sanjan Udabu Kuire, Kangpe Kangni, Heging with the Sansan Leon Basida. Madabina Sakya Tokam, good afternoon. Taibom Sayum now. Ibong Laisung Taking, Tagasari, Mayang Matang Isay Kanana KHANBIRAKPA no Muyengsi, Karambay say KHANBIRAKPA ge Haidana. Nangi Tamoygi Mayek ni Aina Sakli Base, Haibado Tazage, Film Nitram Kaichen, Ay Latasna, Kaksing Haibire. Fazabay say Amaloy Krasu Fazabay say Amana Aduma, Equibungai Duna Layram Nicomea, Nungai Natato say Tari Makai Ben Banaitaba, say ni. Warasu isay, nungarasu isay. Taibang miyoy punsigi awa pothapam ni. Isay na. Nanggi tamoygi mayik ni ay nasaglibase. Nanggi tamoygi surni ay nanganglibase. Fazabay isay ni kausay tagasmigi konjelda. Homendi way na sayring ba J. Sursandra Saramana sayrang ba mitong gachal lang isay. Nungay na mong tabi na rasi. Nanggi tamoygi mayek ni ay nasakli base. Nanggi nungsiba shorni ay nangangli base. Nanggi tamoygi mayek ni ay nasakli base. Nanggi nungsiba shorni ay nangangli base. Paglaba nanggi surgi Nanggi nungsiba shorni ay nangangli base.
ꯉꯜꯂꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯁꯣꯔꯅꯤ ꯑꯩꯅ ꯉꯜꯂꯤꯕꯁꯦ ꯏꯁꯩꯁꯦ ꯑꯩꯅ ꯁ꯭ꯇꯦꯖꯇꯒ ꯀꯥꯈꯠꯂꯒ ꯁꯛꯏꯕꯣꯏ ꯈꯜꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅꯒ ꯏꯁꯩꯒ ꯌꯦꯡꯉꯤꯕ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜꯗꯒ ꯄꯨꯁꯜꯂꯛꯏ ꯄꯣꯠꯅꯤꯀꯣ ꯍꯦꯛ ꯍꯥꯏꯖꯤꯟꯕ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯒꯥꯏꯗꯤꯡ ꯃꯄꯥꯜꯃꯩ ꯅꯧꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯤꯛꯂꯥꯏ ꯏꯕꯨꯡ ꯖꯤꯇꯦꯟ ꯅꯤꯡꯊꯧꯖꯝ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ ꯏꯕꯨꯡ ꯑꯟꯖꯟ ꯍꯨꯖꯥꯏ ꯉꯥꯛꯄ ꯊꯥꯒꯠꯆꯔꯤ ꯏꯕꯨꯡ इमा सुशीला इचे सोबिता नौरोइबम पदमा देवी इचे प्रमिला निने हेलेन मोरांग कुनौ इमा सुमिला मेदाम सनिंखोंबी इने सुमला इदम सारोमिता थियाम फजबी इसेइनी नेविदिता थागसरी माइबे मनिंथौखों इचे रोसोबती सिरिना सरियारानी शेमंदा सरोबिंद्रो इमा सुबिता वाहेंगबम नेविदी बलें सिंबिरकिबा पुनमक Ima Bimala Konsam Ima Sanatombi Naurem Thagasari Madam Tombi Nongthombam Guru Bakuman Sarbisoy Dongbram Basesori Pabung Zenta Isay sina pungaw ngawhalle na haibili Pabung Zenta si Isay sina ngawhalle Bonim gi mama dayna Ram Noksari, Thagachari, Madam Renu, Thagachari Hana Hana, Thongamba Ningthozam, Manana, Facebook Live Talay Bilibasing, Taurem, Ibemhan, Yam Nusibe Isay Yamang Tahan Bilin Habile, Madam Sakhi Akoijam, Isay Amata Tanimay na Habile, Khanba Yade Hojay Madam. Thagachari Madam Ina Sakhi Ibung Ningthembalai Trom Miss Isay Aigi Isay Lokhat Bi Khabo Hospital da Leibanina Lokhat Tri Thagachari Matom Bisna Mathang Isay Kanana Khanbirakpa Muyeng Ase Nangna Kapnaga Oinam Swami Kumar na Sakpa Isay do Tajage Miss Nevidita from Kurai Liklaiga Miss Suyaw na Tajage na Habili Ako yung kaktar si Haro Mayang po na tamin na siko Nang nakaplaga Aigi mitluda Kaidoro po no yengas Isay ahobo pa rin Laire Swami Kumar gi khonjal da Nevidita na khanbirakli bisay Kudol tamsari Kaplaga aigi mitluda maram laitana karigi pirano nangna kaplaga aigi mitluda maram laitana karigi pirano nangna noklaga aigi thamoina Apenba pogiba karamba marino nangna kaplaga aigi mitluda maram laitana karigi pirano
Kari say no to isibo. Gyan ga pum am heng mami tawrisi. Mai neviditas na tawraisi. Isay sum tari nga wari ga loy sagat loy gredi. Picturization ga loy thogli imimit da. Isay sigi kano later so. Ay mathantagi oina thogli imi kamay tawdoy na tawrisibo. Yam nungsi mi nungsi jawa ko dini si mai na ne sei je si gumba yam nungsi ba pukni nungsi bi sei si tawa ya de thaga cheri ning tv kam do wai sei se imangang bito nong thombam thaga cheri liklai hoi di si gumba sei ta ba hei roi Semanda Brajeshwari thaga cheri ma bi mala ko sam nebutita Ibung Hendi guiding lupan may pabung zeta mamem chobi tagasari hana hana zero sobati say siyam nungsi na haibide
Ini Somola Bonium gi mama Daina ima Sanatombi si sei mabim do tardi wanda dana lektha dana leram dana iba thaga sari pumna mag khandana khaladi nusi bisai khanda uminatra arbining thau jayo silakre good afternoon kaka sinabati kuman je so doina selak lerame sakhi akhoi jam pusparani gi sei nusi ba mata tajagi na haibire mayamna khatbirak pada yawbre yengsiko Medam Purnima ji ke thagachari hana mathangi sei kanana khanbirak pano amu yengsi Miss Isa Thoi mama soi sei mata khanjage Nomai the pahari na sakpa laija thaki tharik tha haibe sei do mayam puna taminasi sei khanjari ba ai kaksing degi Mama Sanatombi Naurem Isai si Wahong radio tari ba madi Diamond TV yeng liba mayamga isa suyauna punna taminasi haibire Ma Sanatombi Naurem na khanbirak paisai mayam phajaba isai ni oja pahari gi khunjel da laija thaki tharik tha haina seuba sei simu mayam pun tamina si kudol tamsari malang siol Pahari amadi Sanatombi ni pun sabunari paisai ni Zamini kantana sarangpai saining paisai taibang thamoi tani nusiwa khalam jinda thamoi aigi nung nang le aaj leirang na toda taibang thamoi tani nusiwa khalam jinda thamoi aigi nung nang Pagi hari khas malam siol badal laina jagoi shabari khaj ma paigara khagi sinami ba nungdo digla porne Laina thak thek larani kaina mai sakoklani Hagi nung sinami ba nong do nila purale Laina thak thek larani kaina mai sakoklani Laij pati hari kha malang siol thang badal laina jagoi sha
सारी लैरांगना तो उबदा थमोय ऐगी नुंगोले सीमा बुनिंगसिना वाखल जगोय सारी नाय थकी थारी था मालंग सिरोल भंगवद लैना जगोय साबरी था जमाय बरा लाइक थकी थारी था मालंग सिरोल भंगवद लैना जगोय साबरी था जमाय बरा isay si taruragana wakhal amang lae hay tare mayam ji sei ji comment ji ipp de da kam do buzan koi di sei gi ne adum mai jana ba wari de gi wakhal je adum pakhan da khalai ke no khang de sahi matang gi ra khang de ek hai zil la lore imam ani to mi nam good afternoon taram no sari joya Tagasari gading lupan mai nene somola liklai Madam Renu kay doraba ibung hindi imay bimaning tawkong Tagasari adahana Jerina Jebim saning tawzam isay tabda wanda dore na jenthora iraba mayam ising tabi na bana Karang ngalap tawri ko kasi Jema dahil lang bang tagasari hana ning TV Nene Sabitri Nene Somala Bonium gi mama dayna Nung si Thoiba tagasari Gita Sandam Ima Bimula ko sa Ima Susila Ima Mema Ima Mem Chowbi tagasari Kum namag Si Sakhenbi Ima Budipati Hitam na Facebook live ta laibiriba radio da tabiriba mayam so na thagasari se indu singa si thenge se yam phajai adur naurem maibam hembagi khamnung sawa silam hai bataning in hai bire adum thorum sigi satna kanglon mamang da sudum haijaraba duni ko kudak ta khanbe sei thabagi khudong saba leijade medam poina ari be sei na phajaba heli da miss na hai bire ari bagi phajabagi magun so mani anobagi phajaba magun na anoba singtana khangani ari basingna ari basingi sei magun khangani ima tombisna nandra Kayachari Arvin Ningthausa Yam kui na taru drabai sei ni phajai sei meng se kolarbu thank you duga miss pusun habire Arvin se mana biningi comment phaja bi bagi patang sabada pithok patare Kasanapati Tagachari Madam Vinasaki Madam Purnima ji ke Tagasari tanda nga eke ID ming do haiba haitri gamai tong tuino Tagasari ngasidi wakhan yamna nungai te na kaigino wakhan budi nungai taba mayam lei ko ado nehak sum mayam pullingai da nungai thokbasina ne haksang yam nungai bane boko adu nungai tabde khoi mioi bu khudi mak loina lei hoji lei be hingi ba mayam se loina wakhal nungai taba magi loi puraga satli aduna ming se eke na dum hairage ko ngatang nungai tabdu de ngatang thaidoraga ngatang kauthok se ko awabadi yam khanjaladi depression lakani aduna awabadu bu thengnaba ngamnaba thauna ama pinaba isada keno tawsebo ko thagasari thengna jaba nauna mathangi sei kanagi no mu yengase linpu ba sakthi ba musuk mu ba koijom ba haido tajage singtha mamang lekai degi ningombam nanaw adune hek phare kai ino balin pu ba sakthi bu du koi tan tan na dana yenguri se
ꯐꯖꯕ ꯎꯔꯁꯨ ꯌꯦꯡꯅꯤꯡꯉꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯊꯤꯕ ꯎꯔꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤꯀꯣ ꯍꯥꯏꯗꯤ ꯑꯌꯥ ꯀꯥ ꯍꯥꯏꯗꯅꯀꯣ ꯀꯥ ꯍꯥꯏꯗꯅꯀꯣ ꯑꯗꯨꯝ ꯌꯦꯡꯉꯤꯀꯣ ꯃꯤ ꯑꯊꯤꯕ ꯎꯔꯁꯨ ꯌꯦꯡꯉꯤ ꯐꯖꯕ ꯎꯔꯁꯨ ꯌꯦꯡꯉꯤꯀꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯐꯖꯔꯁꯨ ꯐꯖꯩ ꯍꯥꯏ ꯊꯤꯔꯁꯨ ꯊꯤ ꯍꯥꯏ ꯄꯪꯍꯥꯏꯗ ꯍꯥꯏ ꯈꯪꯗꯦꯗ ꯇꯥꯔꯁꯦ ꯑꯃꯨꯛ ꯂꯤꯟ ꯄꯨꯕ ꯁꯛꯊꯤꯕ ꯂꯤꯟ ꯄꯨꯕ ꯁꯛꯊꯤꯕ ꯃꯨꯁꯨꯛ ꯃꯨꯕ ꯀꯣꯏꯖꯣꯝꯕ ꯕꯤꯗ꯭ꯌꯥꯔꯥꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯕꯦꯁꯁꯤꯗꯪꯒꯤ ꯃꯌꯦꯛꯇ ꯄꯣꯏꯔꯩ ꯊꯣꯛꯆꯣꯝꯅ ꯁꯩꯔꯥꯡꯕ ꯏꯁꯩꯅꯤ ꯏꯁꯩꯁꯦ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯈꯪꯍꯧꯗꯕꯩ ꯋꯥꯅꯤ ꯀꯩꯅꯣꯗ ꯏꯁꯩ ꯔꯥꯒꯗ ꯇꯥꯎꯔꯤꯉꯩꯗ ꯏꯁꯩ ꯂꯣꯏꯈꯤꯕꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ
ꯊꯤꯟꯕꯒꯤ ꯗꯨꯛ ꯗꯨꯛ ꯂꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦꯕ ꯈꯣꯡꯒꯠꯂꯣ ꯅꯪꯒꯤ ꯖꯟꯇ꯭ꯔꯗꯣ ꯍꯧꯅ ꯍꯧꯅ ꯅꯨꯡꯁꯤ ꯊꯣꯏꯕ ꯅꯠꯇ꯭ꯔꯥ ꯒꯥꯏꯗꯤꯡ ꯄꯥꯟꯃꯩ ꯀꯀꯥ ꯌꯪꯃꯦꯟ ꯈꯝꯕ ꯍꯥꯏ ꯍꯥꯏ ꯑꯗꯨꯗꯤ ꯐꯖꯩ ꯐꯖꯕ ꯏꯁꯩꯅꯤ CS ꯈꯥꯕ ꯆꯦꯡꯂꯩ ꯁꯣꯝꯗ ꯉꯁꯤꯗꯤ ꯂꯥꯛꯑꯦ ꯐꯦꯁꯕꯨꯛ ꯊꯥꯏꯌꯦ ꯈꯥꯕ ꯆꯦꯡꯂꯩ ꯁꯣꯝꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯑꯣ ꯀꯣꯟꯊꯧꯖ ꯃꯦꯗꯥꯃꯂꯥ ꯏꯗꯣꯝꯆꯥ ꯔꯣꯃꯤꯇꯥ ꯊꯤꯌꯥꯝ ꯃꯥꯏ ꯃꯥꯏꯒꯤ ꯃꯇꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯝꯕ ꯀꯞꯄ ꯍꯥꯏꯕ ꯇꯧꯔ ꯂꯣꯏꯔꯦ ꯏꯁꯩꯗꯨꯒꯤ ꯅꯠꯇ꯭ꯔꯥ ꯉꯁꯥꯏ ꯃꯌꯥꯝꯁꯦ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧ ꯂꯣꯏ ꯂꯩꯔꯝꯃꯦ ꯁꯔꯅꯕꯤꯔ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯔꯣꯃꯤꯇꯥ ꯁꯅꯥꯁꯝ ꯏꯃꯥ ꯕꯨꯙꯤꯄꯇꯤ ꯗꯥꯝ ꯏꯆꯦ ꯏꯕꯦꯝꯆꯥ ꯏꯃꯥ ꯏꯕꯦꯝꯃꯟ ꯏꯃꯥ ꯃꯦꯝꯆꯧꯕꯤ ꯏꯆꯦ ꯃꯟꯗꯥ ꯏꯕꯨꯡ ꯍꯦꯟꯗꯤ ꯊꯥꯒꯠꯆꯔꯤ ꯅꯦꯅꯦ ꯁꯥꯕꯤꯇ꯭ꯔꯤ ꯏꯃꯥ ꯕꯤꯃꯣꯂꯥ ꯅꯦꯕꯤꯗꯤꯇꯥ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯦꯗꯥꯝ ꯁꯟꯙ꯭ꯌꯥꯔꯥꯅꯤ ꯏꯕꯨꯡ ꯑꯟꯖꯟ ꯏꯆꯜ ꯖꯣꯌꯥꯅ ꯂꯥꯛꯄꯒ ꯍꯦꯛꯇ ꯃꯤꯁ ꯐꯠꯇꯕꯤ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯌꯥꯝꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡ ꯑꯩꯈꯣꯏꯒꯤ ꯖꯣꯌꯥꯅ ꯃꯤꯁ ꯐꯠꯇꯕꯤꯅ ꯍꯥꯏꯁꯦ ꯑꯩꯁꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯍꯟꯅꯤꯡꯕꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯁꯣꯕꯤꯇꯥ ꯅꯧꯔꯣꯏꯕꯝ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯤꯛꯂꯥꯏ ꯂꯣꯏꯅꯅ ꯐꯦꯁꯕꯨꯛ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯕ ꯃꯦꯗꯥꯝ ꯕꯤꯅꯥ ꯁꯈꯤ ꯏꯆꯦ ꯏꯟꯗꯨ ꯀꯀꯥ ꯁꯦꯅꯥꯄꯇꯤ ꯑꯔꯕꯤꯟ ꯅꯤꯡꯊꯧꯖꯥ ꯏꯁꯩ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯍꯤꯠ ꯑꯣꯏꯈꯤꯕ ꯏꯁꯩꯅꯤ ꯐꯖꯩ ꯇꯥꯕ ꯅꯨꯡꯉꯥꯏ ꯃꯤꯁ ꯁ꯭ꯀꯣꯂꯔꯁꯤꯡꯁꯦ ꯐꯖꯕ ꯏꯁꯩ ꯈꯟꯕ ꯌꯥꯝ ꯍꯩ ꯊꯥꯒꯠꯆꯔꯤꯅ ꯍꯥꯏꯕꯤꯔꯦ ꯑꯁ ꯑꯔꯕꯤꯟ ꯈꯪꯗꯕꯩ ꯋꯥꯅꯦꯕꯀꯣ ꯃꯌꯥꯝꯁꯤꯅꯕꯨ ꯈꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯏꯁꯩꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯗꯧꯕ ꯏꯁꯩꯁꯦ ꯈꯟꯕꯗꯕꯀꯣ ꯊꯕꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯗꯤꯕꯨꯀꯣ ꯑꯗꯨꯝ ꯃꯇꯝꯁꯦ ꯃꯥꯡꯉꯝꯗꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯍꯣꯔꯦꯟ ꯏꯁꯩ ꯈꯜꯂꯒ ꯍꯌꯦꯡ ꯃꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯇꯥꯕ ꯅꯨꯡꯉꯥꯏ ꯁꯤ ꯏꯁꯩꯁꯤꯗꯤ ꯐꯖꯩ ꯉꯍꯥꯟꯈꯩ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯒ ꯍꯥꯏꯔꯛꯄ ꯀꯣꯃꯦꯟꯁꯦ ꯇꯥꯅꯤꯡꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒ ꯍꯥꯏꯔꯛꯄꯗꯣ ꯇꯥꯖꯅꯤꯡꯕꯒꯤ ꯅꯨꯡꯉꯥꯏꯖꯕꯒꯤꯕꯨꯀꯣ ꯀꯔꯝꯕ ꯏꯁꯩ ꯈꯟꯁꯤꯒꯦ ꯀꯥꯏꯅ ꯀꯣꯛ ꯊꯥꯗꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯗꯣꯏꯅꯤ ꯑꯩꯈꯣꯏ ꯈꯪꯗꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯑꯁꯦꯡ ꯑꯁꯦꯡꯕꯁꯦ ꯂꯣꯠꯂꯒ ꯊꯝꯕ ꯍꯦꯛꯇ ꯉꯝꯗꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯅꯤꯡꯉꯛꯄ ꯑꯗꯨ ꯃꯊꯪ ꯏꯁꯩ ꯑꯃꯨꯛ ꯀꯅꯥꯅ ꯈꯜꯂꯛꯄꯅꯣ ꯀꯔꯤ ꯏꯁꯩ ꯈꯜꯂꯛꯄꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯈꯪꯍꯧꯗꯦ ꯇꯧꯔꯤꯁꯦ ꯌꯦꯡꯖꯒꯦ ꯃꯊꯪꯒꯤ ꯏꯁꯩ ꯈꯟꯕꯤꯔꯛꯄ ꯃꯤꯁꯁꯦ ꯏꯁꯩ ꯑꯃꯠꯇ ꯇꯥꯖꯒꯦ ꯁꯣꯡ ꯅꯨꯡꯁꯤꯔꯦ ꯅꯨꯡꯁꯤꯔꯦ ꯁꯤꯡꯒꯔ ꯁꯨꯔꯃꯥ ꯑꯃꯗꯤ ꯔꯥꯍꯨꯜ ꯃꯤꯁ ꯑꯩ ꯅꯣꯡꯃꯥꯏꯊꯦꯝ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯂꯩꯐꯝꯅ ꯈꯥꯏꯗꯦꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯇꯥꯕꯤꯅꯤꯡꯕ ꯈꯔꯒ ꯍꯥꯞꯆꯒꯦ ꯃꯃꯥ ꯃꯕꯦꯝ ꯅꯥꯎꯔꯦꯝ ꯀꯛꯆꯤꯡ ꯃꯃꯥ ꯁꯅꯥꯇꯣꯝꯕꯤ ꯅꯥꯎꯔꯦꯝ ꯀꯛꯆꯤꯡ ꯆꯦ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯣꯝ ꯈꯣꯡꯖꯣꯝ ꯁꯃꯔꯥꯝ ꯐꯖꯩ ꯆꯦ ꯄ꯭ꯔꯦꯃꯤꯇꯥ ꯊꯧꯕꯥꯜ ꯁꯥꯕꯜ ꯇꯣꯡꯕ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯒꯦ ꯃꯤꯁꯅ ꯍꯥꯏꯕꯤꯔꯛꯏ ꯉꯍꯥꯟꯈꯩꯗꯤ ꯏꯁꯩꯁꯦ ꯃꯊꯟꯇ ꯇꯥꯖꯒꯦꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯑꯗꯣ ꯇꯥꯔꯁꯤꯀꯣ ꯃꯌꯥꯝ ꯅꯨꯡꯁꯤꯔꯦ ꯅꯨꯡꯁꯤꯔꯦꯁꯦ ꯑꯃꯨꯛ ꯇꯥꯊꯣꯛꯑꯁꯤꯀꯣ ꯁꯨꯔꯃꯥ ꯑꯃꯗꯤ ꯔꯥꯍꯨꯜ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯔꯥꯍꯨꯜ ꯑꯁꯦꯝ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩ ꯖꯦꯅꯤꯃꯦꯛꯁ ꯆꯅꯥꯒꯤ ꯃꯌꯦꯛꯇ ꯁꯟꯖꯣꯏ ꯚꯦꯅꯁꯅ ꯊꯋꯥꯏ ꯍꯥꯞꯄꯤꯔꯤꯕ ꯏꯁꯩꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯌꯦꯡꯂꯔꯣꯏ ꯈꯟꯅ ꯎꯏꯁꯤꯜꯂꯨꯕꯅꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯅꯪꯕꯨ ꯂꯥꯛꯏ ꯅꯪꯗꯤ ꯇꯣꯏꯅ ꯌꯦꯡꯂꯔꯣꯏ ꯈꯟꯅ ꯎꯏꯁꯤꯜꯂꯨꯕꯅꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯅꯪꯕꯨ ꯂꯥꯛꯏ ꯅꯪꯗꯤ ꯇꯣꯏꯅ ꯋꯥꯈꯜꯁꯤꯗ ꯊꯤꯡꯕ ꯉꯝꯗꯦ ꯅꯨꯡꯁꯤꯔꯔꯣꯏ ꯈꯟꯅ ꯂꯦꯞꯄꯅꯤ ꯊꯃꯣꯏꯁꯦ ꯅꯪꯇ ꯃꯉꯥꯏꯔꯦ ꯊꯥꯖꯗꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯅꯨꯡꯁꯤꯔꯦ ꯅꯨꯡꯁꯤꯔꯦ ꯃꯥꯒꯤ ꯃꯇꯧꯁꯦ ꯅꯪꯉꯣꯟꯗ ꯂꯩꯇꯅ ꯀꯅꯥꯗ ꯂꯩꯗꯣꯏꯅꯣ
ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯂꯩꯔꯝꯂꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯔꯝ ꯂꯥꯛꯈꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯂꯩꯔꯝꯂꯦ ꯇꯥꯗꯕꯗ ꯅꯪꯒꯤ ꯅꯄꯥꯎ ꯂꯩ ꯇꯥꯗꯦ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯏꯅꯥꯛꯇꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯇꯥꯅꯔꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯂꯣꯟꯅ ꯁꯦꯟꯅꯖꯩ ꯅꯨꯡꯁꯤꯔꯦ ꯅꯨꯡꯁꯤꯔꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯜꯂꯣꯏ ꯅꯨꯡꯁꯤꯔꯦ ꯅꯨꯡꯁꯤꯔꯦ ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯜꯂꯣꯏ Tagasari mihapum nama Isai simadi Rose Garden yaurure mayam ai Tagasari mayam ayambana dum sata mayam saidagi dum laibiraba ngaktani ming adum chithaba yaudana panjaraba maraksida sar Pharakpam Biki Tagasari taram noksari Isai nuwaina tabiba
इसे मुतुम लांगलेम बी तराम नोक्सरी थागतचरी वीडियो दा उरी से खोंगजोम लाना हंगबा से अमसु लोखतखिगे तौबा अमुसु पुंगसे याम तासिलाबको अदुगा मैडम कुमारी थंगसाबम तराम नौसरी नौना लेंसिनबिरकपा इमा मनीषना आरके नेविदिता नेने हेलेन इमा सुमिला मैडम कोंथौजमला थागतचरी हना हना पुमनमक अरोइबोने से मतंग तामिनखिसे थागतचरी से इस खाब चेंगलै फेसबुक तोइना लाकपिरामे गुड आफ्टरनून पीआर मिस पीआर समझन बिदा कौरै माने माइसे ngasi kaino ngasi chaje ko mathen se ngaira tabai sei sisu khunungai ama na haibire arvin ai khoi bazar rom da nong taba sinara khangde ngasi di net yam nuai te na haibire hauji se nong chu tha matam oiramni na nong se matek machi dum tare tori se khara kalap taramaga jam ga hairamaga ko jab launa hangiba dugi nong da su tawre to aroi bai sei kanana kanbirak pano yenga se khudol tamjarage miss se mata khanjage leng drubalan film dagi hamom sadanandana sakpa lamdam tam horabi nusibi hari hari bi se amukta tajage wahong radio tariba madi live chat ta leiba pumna makka tamina jage huikap tagi dayapati haibire isei se taba kanda ko ai ki lakadaba mutse swa si sei se tarade hoji ai manipur da leiraroi amu kadai yorani lamdam tam horabi nungsibi nangbu ningsingduna leire paksak saksalo loire isei taminar simyang kudol damjari nangbu ningsingduna ta leire lamdam tam horabi pamubi nangbu ningsingduna ta leire mikup khuding nangi saktam kauba ngamdre thamosina lamdam tam horabi nungsibi nangbu ningsingduna ta leire ningsingluraga haukraba thaudoksingo nangna imangda leplaboi ninglure ningsingluraga haukraba thaudoksingo nangna imangda leplaboi ninglure nungsiba nangi na gunse angakpani aingonda fauriba asum fauri dara mangonda lamdam tam horabi pamubi nangbu ningsingduna ta leire mit yengi wamada laikrasu nahakna imit sida nangbu uduna ta leire mit yengi wamada
ꯋꯥꯡꯃꯗ ꯂꯩꯈ꯭ꯔꯁꯨ ꯅꯍꯥꯛꯅ ꯏꯃꯤꯠꯁꯤꯗ ꯅꯪꯕꯨ ꯎꯗꯨꯅꯇ ꯂꯩꯔꯦ ꯆꯤꯡꯂꯣꯟ ꯀꯌꯥ ꯂꯥꯟꯅ ꯂꯩꯈ꯭ꯔꯁꯨ ꯅꯍꯥꯛꯅ ꯅꯥꯀꯣꯡꯁꯦ ꯅꯤꯡꯗꯨꯅ ꯂꯩꯔꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯂꯝꯗꯝ ꯇꯥꯝꯍꯧꯔꯕꯤ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯦ ꯂꯝꯗꯝ ꯇꯥꯝꯍꯧꯔꯕꯤ ꯄꯥꯝꯃꯨꯕꯤ ꯅꯪꯕు ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯦ 미국 구딩 난기 삭담 까우방암데 타보이시나 라라라라라라라라라 matam leitre mayam ngasi di sei sina loisala se swaida do hauzeki loirasu mathangi pungja kharagi matungda mu isei taminabagi dum tanja leiri mayam kolar mayam na khalak paisei amu nungai na ta se thagasari pumna mahana hana ngasigi message ta khanbirak paisei gi thaurambu nungai na thawai haksang yauna tabiriba support tawbiriba duga thoram tawjariba isei khanbirakliba mayamda inot hapiriba asigi live chat telengsin biriba mayam omnamak pu hana thagachari radio da tariba mayam su comment pining bodi mayam leram doini ko adubo haidi sai matang matam do sadabnina radio da oramnina boko radio da tabo orabnina comment pining asu kainom haining asu dum haibangom dana lem doini mayam su hana thagachari sak ujadragasu haiba tare thank you mayam pumnamak makha tarakpada pungning warol thoram amuk mayam puna saruk yabiyu isei gi thoram isei goro bakuman isei se kaino ayamba saruk watli yamdaba saruk loisingre ai tare ai kaino de lowdamne ko wahang se isei kyam watli gi khandauba ai isei thagrabra ga na hangak pasigumba comment se ai lowdi lowsin jadramne bado iseng na harabada ayamba saruk watli yamdabadi loisingre na smaina hekta samjalaga khumjare ima manisna arke madam tombi nongthombam inunganbi siming yam phajaine dom zaro mita thiam isei taba isei hore no isa age dai dom sa hojik sakninga isei leite sakta yade haragana punsi isei sakna aina phamli mafam sida matam lakpa ngairi punsi isei sakna aina phamli mafam sida aigi matam ngairi ngai hak amuk nok halli ngai hak amuk kapthoi ngai hak amuk nok halli ngai hak amuk kapthoi awanung ai shurada apami hogi mairan bisa mangda jagoi sarang laga apami hogi mairan bisa mangda jagoi sari ngabara matam loire ngai raone la 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 simaina aigi sei ama salo hadi si datare thagasari pumnama sarbagi ratning thaujam ibong eke imai nauna lengsin birakiba taram nausari thagachari loisinjage mayam thoromse ngasigi oinadi madam purnima si oinam thagachari imabudi bati semanda ibong hendi paung senta kumar ima mema ima sumila kaka khamba young man thank you baby chanu ma bimala konsam thagachari domza romita
iche lang le to na sem ai sai do ta da pai tho re iman ima sana to mi na re thagat chari Facebook live ta library ba mayam ima tombisna jendo Arvin thagat chari Madam Bina Sakhi Madam Sakhi akoi jam thank you Madam Puina Khundrakpam Khaba Chenglai thagat chari kanana horen pung ahum makai tarak bodong mayam thengnar se hauji ki mayam dagi haktang lap thok sabagi ayabdo lawjari mukhana pusparani lai shumna khurum jari nangbu ningsingduna talaire lamdam tamhurabi pamubi nangbu ningsingduna talaire niku khuding nangi satam kaubangamde Admission open Ruda Academy Thoba Class 6 again 8 Pauba NCC ki class legend NEET UG Z amadi NDA ki special class pizari ngasi maglapiduna adomadongi angang singbu ming sansinbi amadi nungairaba pau amakhang Ruda Academy SC BA Bachelor of Arts amadi BEd Bachelor of Education tambagi khudongchaba pizari Manipur University de affiliate amadi NCTE Delhi na recognize tawraba college ni chaliba sahi English singani kunga manga batch tagi tamba yabagi khudongchaba pizari hariba course sing asigi admission form thaba hojari adomna college ta lakpiduna kopa marol amadi form loba lakpa yaragani BEd ki oina last date of admission form submission 31st May 2025 entrance examination 8 June 2025 Result of entrance exam 14 June 2025. Last date of admission 25 June 2025. Commencement of class last week of July. Loina na BA gina. Last date of admission form submission 31st May 2025. Last date of admission 31st June 2025. Loina na. Commencement of classes first week of July 2025. Akupa marul gidamak call to 7640 8711 84 Amukana 7640-8711-84 Ruda Academy Thobal Wamataba opposite Thobal College Admission Hangdukchare Segmai Kumbi Higher Secondary School na Chatliba Sahis degi 11 Science amadi 11 Arts ki oina class Hangdukchare Class 10 pass tawraba mahiroi singna ngasi maglapiduna admission form lobiraga ngasimak ming sanbihoro form thajin bagi aroiba matam lakliba megi tang kuntra english singani kunga manga loinana mahiroi singda tonga ba khudong saba kaya su pizari CGPA 9 admission fee free oigani loinana textbook free oijagani CGPA 8 ki oina admission fee free oijagani loinana CGPA 7 half admission fee free oijagani Akupa marol gidam pizariba number asidagi khangbiba yagani 8132020330 amukana 8132020330 khangan jariba Sengmai Kumbi Higher Secondary School Education Fair Handakta Class 12 pass tawraba mahiroi singna Makhatana General Line Professional Coursing tamnabagidamag TT Stadium Thawal College Road ta tang 18 kunda Education Fair pangtholagani masida Bharat amadi mapangi University College nifu henbada General Line MBBS Engineering Nursing na singba tamnabagi counseling pangthokani khudong chabasi lawiho Get ready, Manipur! The third state level education fair 2025 is here with bigger, better and full of opportunities. Join us in Thoubal on May 19 and 20 at TT Stadium, Thoubal College Road, starting 11 a.m. sharp with free registration for 10+2 2024-2025 batch and final year graduate. You'll get a chance to win cash prize, certificates and even free t-shirts for the first 200 visitors. Unlock your potential, test your English skills and explore over 40+ colleges and universities from India and abroad, from engineering, MBBS, management to designing. Discover endless career paths. Spot admission, exclusive scholarships and loan assistance awaits you. Organized by NEEC Education Trust and sponsored by Kripanidhi Group of Institutions, Bangalore. This is the gateway to a bigger,
and brighter future. Nungairaba Paujel, New Era Higher Secondary School Thobal Okram Wangmatabagi, Chaliba Sahi English Singani Kungamanga Kungatorki Season, Class 11 Science ki admission form Thaba Haujari. Aukiba Sahi English Singani Tara Mapandagi, Kosepna Nova Class 12 ki exam Singa, position holder Kya Putukiba Natana, Haukiba Sahi English Singani Kunganito Kungumdo Session Uinasu, position holder Nipa, Inspire Award 91. Letter mark, Lissingamo Chamriga Kungamari Amadi, English Singani Kungumdo Kungamari Session Uinasu, position holder Taraturu, Inspire Award Chamag Sumna Ani. Letter mark student listing ani ge chamapan kungamanga subject topper ama loinana 2020-25 ki session gi oinasu subject topper inspire award letter marks ke afangduna 100% first division the pass tawga loinana overall score da Manipur pumbagi thangna ahan mafum kanmangam liba school mani school asina mahiro singdi piriba khudong saba singdi ISSLC exam ki result ta CGPA da 85 to 90% fanglabadi pre admission oijagani 91% dagina 100% phawada free admission loinana school bag tie amadi books pizagani ningtina train tawba experience level oza singna soundproof classroom loinana recreation hall science lab library school magazine Wi-Fi campus computer thangta classroom khudimakta smart classroom matamgu chunarba mahiroi singi study room separate boys and girls hostel 24-hour maigi awat palehindana CCTV camera thamduna kupna monitor toriba school ni kosema loba exam singda position loroko mahiroi singi dama academic excellency case award loinana school na loba tam test kudimakta 90% dagina 80% dagi tadana mark phanglaknaba mahiroi singda free education loinana school gi fee free oizari mahiroi singi skill development ki damakta periodically co-curricular activities sing pangthokpa loinana academic and monthly report ta tha ahum khudingi parents na traga guardian singa nainaduna academic discipline semgaliba school amani chahi amada numit chaniga kunga manga leptana mahi tambibadana school boarding gi mahiroi singda tha taret ki free coaching piriba school ni mithoi mehen ba pandam amagi damak adongi mamal yamlaba class 10 pastor visas simunga singasima class 11 science the ming sanbiduna isa singi mahi masing khangminarasi masa singbu apaba masa khangba school da mahi tamanduna sembi bahibasi mama mapa singna masa singda piba khwaidi chawruba khudol admission form pisin bigi aroiba matam lakliba megi tang taramanga english singani kungamanga natraga online submission oina satobiba yagani www.newerathobal.com akupa marolgi damak ngasima call tawiduna khangbiu 8837040537 loinana 9612915991 amadi 7085247055 New Era Higher Secondary School Thawalokram Wangmathaba Manipur Khanghanjaba ama nopok ning thau KB Foundation for NEET and G Upper Floor AI Dental Wangjing Bazaar Hairok Lamkhai Hairiba mafam asida KB Foundation for NEET G gi regular medical course lakliba megi tang taraga manga English singani kunga manga yai faraba sagol sanumitagi hauzaragani KB Foundation of Vijariba Kudong Chava Singdi experience and high quality faculty provide all possible study materials including module, mind, math and DPP regular weekly multi-test post-test analysis quick DOF solving system laizagani student